Manipur Pradesh Congress Committee Mityeng Makha SHIJA Eye Care Foundation, OINAM Block Congress Committee AMADI, MPCC Dr. SHINDUNA Free Eye Camp Pangthokhre. Kainok Thongkhong Community Hall Pangthokiba Camp aduda OINAM AC tongan mafam kayadagi lakpa miyoi kaya layingkhi. Thauram aduka mari lainana MPCC ki President Kaisha Mega Chandrana hai. Irang asina awaban nanglaba miyam, lairaba imungi miyam, hospital da chatuna laying bangamdraba sing amadi. Selgi awaban nangliba singgidamak kem asi pangthokpani. Financial crisis thoklaba Manipur gi miyamna nangliba awaba sing asigidamak Manipur gi mafam kayada koina chatuna matam gi ana layengba yauna makhal kaya gi kem leptana tawkhigani haina mangna makha takhi. Akoigi Manipur gi violence adagi flood amasung Manipur gi financial crisis laibasida lairaba patient singsida Manipur Pradesh Congress Committee na kizikta warbasu akoigi lairaba parda sing patient singsida akoina mateng pangba ngambasi yamna nungaijai amasung akoi mafam Dr. Sel MPCC na meet ki camp adagi eye ki camp amasung tongan ba health camp mayam ama series of program akoi pangthokpa haurai amasung mathang akoi khara akoi flood na sohallaba adagi violence na sohallaba adagi akoi gi senthum gi pibam phataba mafam jingsida akoi gi lairaba parda singi damakta khalla kanda akoina series of health camp se pangthok chabani matung da su akoi mafam singda akoi gi Dr. Sel MPCC amasung tongan ba akoi gi frontal sing tawakanda jaga singta pangthok chagigani masini akoi ngasi Manipur Pradesh Congress Committee na ai kem masi pangthok chabagi maroi ba pandam